ꯅꯨꯡꯁꯤ ꯇꯝꯂꯕ ꯈꯨꯡꯒꯪꯗ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯃꯀꯦ ꯁꯦꯝꯗꯅ ꯐꯖꯕꯤ ꯆꯠꯂꯣꯕ ꯌꯥꯁꯤ ꯃꯤꯅꯤ ꯀꯁꯤ ꯃꯤ ꯕꯥꯁꯧꯔ ꯀꯔꯤ ꯊꯣꯛꯀꯦ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯁꯤꯗ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯍꯪꯉꯣ ꯅꯣꯏ ꯕꯥꯆꯧ ꯃꯤ ꯕꯥꯆꯧꯔ ꯊꯣꯛꯄ꯭ꯔꯥ ꯅꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦꯌꯦ ꯅꯪ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯨꯄꯤꯅꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯤꯟꯗꯣꯔꯛꯄꯅꯦ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝ ꯍꯝꯊꯔꯣ ꯂꯩꯕ ꯃꯌꯥ ꯑꯍꯨꯕꯗꯨ ꯂꯩꯕꯤꯑꯃ ꯁꯦ ꯁꯣꯝ ꯂꯩꯊꯣꯔꯛ ꯋꯦ ꯅꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯂꯥꯎ ꯅꯪ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ ꯋꯥ ꯌꯥꯝ ꯁꯛꯀꯦ ꯂꯥꯎ ꯅꯪꯅ ꯆꯠꯅꯤꯡꯗꯕꯗꯨꯒ ꯑꯩ ꯂꯩꯕꯒꯤ ꯃꯄꯥ ꯆꯥꯅꯔꯦ इस चल लाओ छुट्टी थारे कदे अदो यूनिफॉर्म दो सान दो होनो चुबी नंग मिनाय रोजे कहे या हेलो ngata ngai kho wam ta sans wadim ta sans ki khulet to thamoi da kai phau bi ge ngasi ke baje nami ka ton ton non daune harawe wow na sam di kak that khre hojik du budum ya haje isa hel hel hatra khoi se masan pi keo namu ngange yenge namai do no khalo wow tung dam ta lai thone ta lai eh kari khulai na de sap dar man cha lai da fajan lai yo wow na sam do sem yare anta harase chachagi kaba thangde channel like share subscribe tawiramu mayam anta khoromo se mayam anta haiben so da la khoromo